Japanda Thadakhiba bomb Adudagi, Sharuk Taraganito Henna Shathiba, Nuclear Warhead Russia na Thourang touri report. Russia gi President Vladimir Putin na United States na tragang Europe ki mapam ama hekta de attack tawba ngamba strategic missile ama Thourang tawduna nongsub laibak singi mayokta magi nuclear power na hona na semgalakibagum tawre haina Newsweek na haire. Russia gi pause Kosomol Skaya Pravadagi paupan kiba pause aduge matungin na Russia gi Defense Ministry na silolonsor amada Intercontinental Ballistic Missile ICBM ama hapsin bagi video ama thadokre amasung madu nongsub laibak singda warning tawba mage mawongda laibak adugi media na paksan na phongkre pause adugi matungin na haidiba missile adu 1945 ke August 3 Japan gi Hiroshima city bu mang tagan kiba America na saba atomic bomb adu dage Sharuk Taragani thoirak hena kalle Russia da miyam na paksan na panaba pause aduna missile adugi akak na bamawong kharasu paudam ke maduda ton lising nifuga taruk ke launch wed United States natraga Europe ki mafam pumnamakta thaba ngamba kilometer lising taragani thoi mile lising taret ka chamri yangkai ka taruk phawbuge operational range ama lay amasung kiloton samnga phawbuge payload ama yawe strategic missile force day pangthokadabage mangoina na Kozelaska missile formation aduna silolonsar aduge manungda Yars ICBM ama loading tawbagi thabagado pangthoki haina Defense Ministry ge pau paladuna Russian news agency aduna haike aruba masung akup pakanglo nadu pungkhara changki amasung akhanaba transporter loader amagi mateng na madu pangthoke Thourang parengi matungin na atopa ICBM amaso combat duty da changlakpa yahananaba operation si maruway haina Kozelaska missile formation gi commander Alexei Sokolov na haike Yars missile system ase Topol M missile system aduge modify tawraba mawong aman ne strategic missile force aduda yaw na nabage experimental combat duty gi damak Yars launch adu yakiba 2009 da Russia na Yars intercontinental ballistic missile system deploy tawba hauke Fox News ki matungin na karigumba Russia gi territory manungda changlagpa do missile amakhak oida ba phawbada Warhead cha kaya na paukhumpi gani haina Vladimir Putin na December 8 da warning tawduna mahaki wapam adu malem gi laibak singi pungning chingsin ke early warning system na missile attack amage signal ama phangbada ikoi gi missile cha kaya nongthak adu da laigani haibase aihang na nakoi da seng na hairi haina Kyrgyzstan da pangthokpa summit amada President Putin na haike madu thingba oithongningai leite haina mahak na makha ta ke missile chama marag thatpai base oithongningai leitabana yekna baduge karigumba amata lehoraroi maramaduna mase deterrent amane yamna Shathiba deterrent amani haina Russia gi president aduna makha ta ke Sputnik News ki matungin na laibak asigi nuclear khulai singi oina Russia na hawjik punna nuclear warhead lising mangaga chamapan humbudraga taret paire masigi manungdagi supnage lising amaga chamri kuntaruk deploy tawre aduga laibak asigi deploy tawriba delivery vehicle chamngaga taraga humdoy asida intercontinental ballistic missile ICBM strategic bomber sing nuclear power submarine sing amasung hypersonic glide vehicle singumba state of the art military hardware mayam ama yaure aroy bada tabi di bapum namak po thagat chare